मरोइबा पाव मणिपुर की गवर्नर ए भलाना लुचिंगदुना लैखिद्रबा एआर की पर्सनल अनिगी मफमदा मपुंग फाना इकाई खुनबोत्ख्रे ngarang nambol sabalekai de thoki ba thaudo adubu yaning da phangdok tuna mafam kaya da wakan mifam amadi miyam gi khongchat chatkhre miyam na akan ba khongjang changsin badagi roman bell da thadorakre amade imphal jiri lambi gi nungba manakta cruiser ama accident thokpada mioi tara sokle ahungi phibam luri Kurumjari ISTV pau miyang tabiri basingbu taram nokjari hoji pau santhong pijari ngarang nambol sabalekai da sakhangdaba singna nongmai caption badagi laikhidraba kontra gomdoi shuba Assam Rifles ke personnel ani night suvedar Shyam Gurung amade rifleman Ranjit Keshav ki mafamda Manipur ge Governor Ajay Kumar Bhalana luchingduna mapung phana ikai thunabotkhre Thoram adu Manipuri da laiba IGAR South ki complex ta pangthokki Thoram aduda GOC Eastern Command GOC 3 Corps DGAR Retired Lieutenant General Konsum Himalay and Nishikanta Chief Secretary Security Advisor amade Assam Rifles amade Manipur Police ki makok thongba official kayana sarwyaki laikhidraba personnel anig mafamda laishu katuna mapung phana ikai khumna botki ngarang nambol sabalekai da masakhang da basingna Assam Rifles na nomai caption duna Assam Rifles ki personnel ani shiba amadi mangana so ankipa thodok adu yaning de haina mafam kaya da miyam na wakan mifam chathaba ka loinana khongchatsu chatkhre wakan mifam amadi khongchatsing adu da sarugya ki basingna miyam tinba mafam da nomai kaptuna mishimina thonba yaning de haina pen da wafam kaya phongdok nakhi ngasi chanana nungshi chanana aikhoi amatani haiduna punna hingminnari ba aikhoi khudima mache tana ba amade misi mina ka hena thokna ba sinba gi thabak tawbiganu mijam miya marakta nomai kaptuna misi mina thuan ba khudakta lepiu haina ngasi nambol sabalekai da wakan mifam chathakre Nambol Sabalekai apunba Maira Paibi Lupna Sinduna Nambol Sabalekai Community Hall da pangthokiba wakan mifam aduda Assam Rifles ta attack tawba yaningde miyam tinba mafam da attack tawba yaningde nupi angang marakta aki tujung piba yaningde haiba wafam sing thaba placard kaya siznakhe Nambol Sabalekai apunba nupi luki President L Sorojini na miyam tinba mafam da nongmai kaplaga misimina thokani haibasi khangbiyu Nambol Sabalekai asi nagyat khawang mi kungna taba mafamne hairiba mafam asida nongmai kapa ambush tawba haibasi lekai asi lairiba miyamna yaningde loinana makhatana asigumba pamdaba thodo asi thoanbigano hairiba pungpham asidi miyamna kaithel da amadi dukan da chatuna chananaba pochai leinabagi matam asida asigumba thodok thokpa se lekai asigi miyamna pendaba poi loinana matungda asigumba thodo asi thoklabadi Manipur miyam ga loinana akanba khongjang kaya changsilakpa yai haike Nambol Sabalekai gi thodok Bisnupur akoiba apunba lo Bal Women's Wing gi maikai dagisu yaning da phongdok pagaloinana athubada sengdokada bani haina phongdorakli Bal Women's Wing na sinduranga si Bisnupur da pangthokpa paumi singa unaba amada Bal Women Wing gi Vice President Nepram Bimolana miyam tinba office hanarakpa thabak chathok naruraga isa isa gi yumda halakpa mi yamna chinba matam aduda matau karamna karigidamak public place ta nomai kapano hairaduna makatana asi
ꯑꯁꯤꯒꯨꯝꯕ ꯃꯤꯌꯥꯝ ꯄꯨꯟꯕ ꯃꯐꯝꯗ ꯅꯣꯡꯃꯩ ꯀꯥꯞꯄ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯍꯟꯕ ꯑꯁꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯈꯤ ꯂꯥꯟꯅ ꯆꯩꯊꯦꯡ ꯐꯪꯗꯅ ꯀꯣꯚꯤꯗꯅ ꯆꯩꯊꯦꯡ ꯐꯪꯗꯅ ꯑꯩꯈꯣꯏ ꯋꯥꯗꯅ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯦ ꯉꯧ 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 ꯂꯥꯎꯗꯅ ꯅꯣꯡꯃꯒꯤ ꯂꯨꯄꯥ 100 ꯇꯥꯔꯗꯤ 50 ꯇꯥꯔꯗꯤ ꯍꯖꯤꯔꯥ ꯁꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯤꯄꯥꯏꯗꯅ ꯇꯧꯍꯟꯕꯁꯦ ꯃꯁꯤ ꯃꯇꯨꯡꯗ ꯑꯃꯨꯟꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯁꯦ ꯕꯥꯜꯒꯤ ꯋꯨꯃꯦꯟ ꯋꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯖꯔꯤ माइबम चिंगमांग अमदी माइबम चिंगनिंगे अपुनबन नुपी लुपना सिंधुना माइबम चिंगनिंग कैथेल मचादा सबलैकाइद थोखिबा थौदोक अदुबु यानिंगदबा फोंदोक्तुना वाकत कोंजंग तंगसिनख्रे मिरक्ता नोंमै कापा यानिंगदे मियाम तिनबा मरक्ता नोंमै कापिगनु हाइबा प्लेकार्ड सिंग सिजनदुना चंगसिनखिबा खोंजंग अदुदा नुपी अमना मी कुंगना ताबा मफमदा मसक खंगदबा सिंगना नोंमै कापतुना मिचम मियामदा अकीबा पीबा अमदी मिसी मिना थोअनबा यानिंगदे हौजिक मिचम मियाम वाबना खम थेंगना मायोकनदुना लैरिंगै चरकसिदा असिगुंबा थौदो असि मतुंगदा अमोहना थोअनबिगनु हाइखे मियोय खरना अखोगी नोंमै कापसनबा तौबिबसे तौबिगनु अदुना मिरक्ता नोंमै कापिगनु अदुना प्रजा सिंसे हानगी खरगा मयाम से वादना लैरिंगै चरकसिदा सोंबा मै तौ तारगदी इमा इबेन सिंसी यामना नुंगांगी वखन पोथामं खंगते अदुना मतुंग मनाव तौबिगनु इचा इसुसिंगना नंबोल अपुनबा नुपीलुप अमदी नंबोल कैथेन अपुनबा लुकमाई सिंथालुपना सिंधुना नंबोल वाकत चंगलेंदा ngarang नंबोल सबलेकाइद थोखिबा लाइबक थिबा थौदो अदुगी मतंगदा यानिंगदबा फोंदोक्तुना वाकत मिफम चथखि वाकत मिफम अदुदा सरुग याखिबी नंबोल कैथेन अपुनबा लुकमाई सिंथालुपकी सेक्रेटरीना मियाम कुंगना लैरिबा तिदिम लंबीदा नोंमै कापतुना मिसी मिना थोअनबा यानिंगदे मतुंगदा असिगुंबा पामदबा थौदो असि अमुखना थोअनबिगनु हाइखि अमरोम दंगरांगी थौदोक अदुबो आर्म फोर्सेस एक्स सर्विसमैन एसोसिएशन मणिपुर नसु यानिंगदबा फोंदोरकली सखंगदबा सिंगना कुंथ्रागो हुंदोयसुबा असम मथक्ता चथखिबा एम्बुस अदुदा जवान अनि लैखिदबा अमदे मंगाना सोखिबा अदुबो एक्स सर्विसमैन सिंगना कंगला वेस्टर्न गेटता कैंडल कत्तुना नुंगाइतबा फोंदोखरे कैंडल लाइट विजिल अदुदा सरुक याखिबा रिटायर्ड ब्रिगेडियर एल इबोतोम्बिना चही अनि हेलक्लबा इरांग असिना मरम ओइरगा लमदम असि तंगदु लैतादना लैरिंगै असिगुंबा थौदोक थोकबा लाइबक थिबने मिचम सिबा याबा असिगुंबा थौदोक अमोना थोअनिंगदे हाइखि ngarang yamna unfortunate एम्बुस अमा असम राइफल तौखिबा नुंगाइतबा फोंदोकपा ओइना एक्स सर्विसमैन पैटर्निटी मैम से पुन्ना ngasi कैंडल लाइट विजिल तौरगा नुंगाइतबा फोंदोकपा ओइना ngasi थोरम अमा पांगथोकदे खितंग शांति लेना मन होनरकपसिदा मिसगाइडेड यूथ हाइतारे नत्रगा नॉन स्टेट एक्टर्स कांगबो मन मसी तौबसे यामना नुंगाइतबा वाफम अमनी अदुना इट्स वेरी अनफॉर्चुनेट इंसिडेंट हाइबा तारे मची मतुंग मनाव तौदनबा शांति पुरकनबा मयाम चे चिनेनाव पुन्ना मची की दमता अखोई पुन्ना थबक तौमिनसेना निंखेंजरी कुनगनिपान सुबा सेक्टर असम राइफल्स न सुसिंदुन ngasi कक्चिंग लमखाई अमदे खोंजोम वा मेमोरियल कॉम्प्लेक्स दा कैंडल लाइट विजिल बांगथोखरे थौरम अदुदा ऑल कक्चिंग क्लब्स कोऑर्डिनेटिंग कमिटी अमदे अतै लुप कयागी थौमी सिंगसु सरुग याखे एंटी ड्रग कैंपेन बिष्णुपुर डिस्ट्रिक्ट के चेयरमैन ओइना थौपुरीबा निंगथौखोंग म्युनिसिपल काउंसिल वार्ड नंबर 14 दगे थौचोम रोमेनबु बिष्णुपुर डिस्ट्रिक्ट पुलिस की कमांडो न फादुना पुखरगा केसीपी की एक्टिव कादरनी हाइना हाइजिनबा यानिंगदे रोमेनबु अथुबदा कंडीशन अमता यावदना थादोरकदबनी हाइदुना ngasi निंगथौखोंग कैथेल द वाकत मिफम चथखि वाकत मिफम अदुदा रोमेन फाबा यानिंगदबा अमदि अथुबा मतमदा थादोरकदबनी हाइबना चिंगबा कया सरुग याखिबा सिंगना फोंदोकनाखे अमरोम द मियामगी इहौदा रोमेन ngasi नुंगथिल बेलदा थादोरखरे माकपु हेक थादोरकपगा खोंजंग चंगसिनबदा सरुग याखिबी नुपी सिंगना निंगथौखोंग कैथेलदा तरामना ओखरे इम्फाल जिरी लंबी की नुंगबा मनाक्ता क्रूजर अमा एक्सीडेंट थोकपदा मियोय तरा सोकले अहुंगी फिभम लूरी थौदो सिंह असे अयोग नुंगबा पुलिस स्टेशन की मनुंग चनबा मफम अमदा थोखिबने पुन्ना मियोय तरागा मरी पुदुना सिलचर तमना चटखिबा क्रूजर अदु लाइबक थिबदगी चिंगचेपता थौदबदगी एक्सीडेंट अदु थोखिबने सोकलबा मियोय तरा अदुगी मनुंगदा मियोय अहुंगी फिभम लूरी खरदंग सोकपा मियोय तरेना नुंगबा कम्युनिटी हेल्थ सेंटर दा फर्स्ट एड पीरबा मतुंगदा
थोइना मिपाइनिंगाई ओइद्रे हाइरे असोकपा मियोय अनि अमदे सिलचर मेडिकल हॉस्पिटल दा मखा ताना लायंगनबा पुखरे अदुगा का हेन सोकलबा मियोय अमना रिम्स हॉस्पिटल तमना पुखलखरे हाइरे रोटरी क्लब ऑफ पोलो सिटी इम्फाल ना इगी अवार्ड पर लेरकपदा मियोयबगी पुंसी कनबदा मतेंग ओइनबा मनीवुड क्लब का खुशमनदुना ब्लड डोनेशन कैंप पांगथोखरे खाबै सोइदा लेबा बबिना स्पेशलिटी हॉस्पिटल दा अपुनबा वॉलंटियर डोनर यांखैना ईपीखी Directorate of University and Higher Education Sinduna NEP 2020 की मतंगदा नोमगी ओइबा sensitization program ama classic grande ge Imperial Hall da pangthokre thorum atuda Higher and Technical Education Commissioner Ningthauzam Geoffrey na program asi karigidamak pangthok libanu haibagi matangda akupa wafam kaya phongdokhi society में सेम नबो होना बदा मधु की पर्पस से कि कोई के अगेन से न्यू एजुकेशन पॉलिसी अल्टीमेटली हाई टारगेट मधु के मखादा सिंबा प्रोग्राम ने फर्स्ट कानूनी कोई के करिकुलम फर्स्ट ईयर कई तमगनी सेकंड ईयर कई तमगनी थर्ड ईयर दा कमाइन ताकनी अदुगुंबगी सेंसेशन प्रोग्राम ने सी खंगनी कोई ना ngasi सेंसेशन मखादा को प्रोग्राम याम सु लाखिनी लाइक सिना ngasi ना हौरे हायरगा कोई ना एनईपी इंप्लीमेंट तौरे हायबा नते PKWVA Punsi Kaital Women Vendor Association ge Kuntraga Nipalak Suba Mapokumon Thoram ngasi Manipur Press Club ta pangthokre Thoram aduda PKWVA gi President Chongtham Somola Leimana Manipur government amadi mari leinaba singna Kaital phambi singi khanduna hauzik mawong chadana leiribasi phibam phagat hanaba thabak paikhat piu haike सही कुंठा निपान चुकना वाना खांगाबा पुंसी कैथेंगी मेंबर सिंगबु अमुक्तंगदी नुक्सिबियु सरकार अमुक्तंगदी मियंग चंगहिनबियु अखोइबो अमुक्तंग मतेंग पांगबियु हाइबो वाफमजी सरकार की माइकैदा थमजगे India Pumbada Thama Chupna Pangthokpa National Nutrition Month ka mari leinana Manipur State Commission for Women, Department of Social Welfare amade Department of Agriculture, Government of Manipur ga punakusham naduna numit nini chathagadaba National Seminar Pangthokre Department of Education Esna Sinduna Nipumanga Suba State Level Student Science Seminar Lisingani Kungamanga City Convention Center Palace Compound the Pangthokre Thoramadu Manipur University ki Department of Physics ke retired Professor NG Nimaina Maruebamyoy Oina Sarugyake Thoram Aduga Mari Lenana organizer ki Makedagi Horagliba Mahiroi Singna Asigumba Thoram Amada Sarugyaba Asina Kanaba Kaya Piragani Haike Akoina Say Kudingi Science Seminar si pangthui handaki si 45 state level student science seminar haibani my topic ti quantum as begin potential and challenges haibani masiki theme city on indagi oina NCERT na moina topic se pirakpani aigi wakhandadi hariba topic si khatang di luba akoina pangthok sariba akoigi sigi seminar sigi level di class 8 and class 10 bogi standard dari hariba quantum gi sigi portion si hariba sigi standard dari khitang chana badi wala adubu hariba age 2025 si quantum age oiba aduna marum oiduna hariba topic se choose toropra haina khali sidegi khwaidagi best performance do adu khalaga akoina national level da sei kudigi pangthokpa akoigi asida thaga doini Northeast Hanboina All India High Court Employees Federation of President Oina appoint Toraklaba Sanasam Samungobu Taramna Opagi Thorum amangase High Court Employees Association Manipurna Sinduna High Court of Manipuri Auditorium the Pangthokre Thorumaduda Association Asiki Thaupuba Amade member Kayana Sarugyake Thoromasiga Mari Lenana Sanasam Samungona India the Hauzik High Court Kungamanga Lay High Court Sing the Ladiba Pay System Sing Asi Amaga Manade Maramasna Pay Commission Amasem Nabagi Damak All India High Court Employees Federation Asi Shembani Amade Hauziki Anoba Pension Scheme Asi Pamde Aduna Hanagi Pension Scheme Adu Chanahalu Haiba Wapam Singsu Pongdoki The Lakoba for September Tang Kunga Mangasda, case Justice Gabina Lusimba, Judge Ahungi Ben, some of the court number 1, item number 10, a quite pipe the case among the Yaurani. Adugolina Lunana, a quite Gribans Yamdo Supreme Court, a Kanagani and a Quina Kali, and a Karima case Yoragadi, a quite Karimba, a Quigueva, Benipika Pangadra, in a Pasilla Moina, all in the High Court Employee Federation, and the item of Tamjari.
Leibak asigi tangdu leita daba madi irang na maram oiraga leikidraba aikhoigi athaubasingi mafamda langbal haitha leitha tambagi thauram amang asi nongpong ningthau apan thoibi NNAT Uttara Sanglen Masa amade nongpok ningthau apan thoibi trustna sinduna Thaubal Nongpok Ching Powerhouse manakta leiba ibudau ibendau anigi khubamda pangthokre Nongpok ningthau apan thoibi trust ki cultural organizing secretary Ratan Leisangthemna lisingani kunga humdoi gi me dagi thorak liba irang asin maram oiraga iraicha athaubi kayagi punsi pikhamnakre makhoi thawaina mapugi manakta ingna chikna leinabagi damak ngasigi haitha leithagi thoram asi pangthokpani haiki awa anata khaba thawai kaya dugi mafamda nongpong tho apan thoibi uta sanglen thobana hailang leirang kasaduna mapugi khuyada ingna sikna leinabagi pandam makhada ngasi hairiba thoram asi pangthok sabani thoram asi pangthok pagi maru oiba pandamdi leibak sigi oiba apunba awa ana taraba thawai singbu mapugi mafamda ingna sikna leinabagi pandam makhada kasabani Swat Nari Sanchak Paribar Avian Palan Tharungi Sarokamawina Blood Center Janims Prompatna Paumai Naga Students Association Impalga Kusam Naduna Nomagweba Voluntary Blood Donation Camp among us Blood Center Janims da Pangtokre Voluntary Blood Donor Kuntrana Sarugyatuna Pangtokiba Voluntary Blood Donation Camp Adugamari Leinana Paumai Naga Students Association Impalgi President Roku Dina Arapa mafamdagi laying balakliba singda igi mathau tarakpada khudong chadaba kaya mayoknari I piriba singda piriba card asina I loba yabagi khudong chaba piri loinana ngasi piriba I asina kanglup phurup khudingmaki laying bada mateng oigadoribani miyamnasu igi mathau taba singda mateng pangduna tanglaba miyoibagi punsi kanbada punasaruk yaminasi haiki Nomageba Legal Education Program ama Chairap Court Complex ta pangthokre Bar Council of Manipur amadi All Manipur Bar Association sinduna pangthokiba thoram aduda Bar Council of Manipur gi Chairman Koijam Madhusudon All Manipur Bar Association ki President Chakpram Bimol Chandra amadi Resource Person oina Senior Advocate kaya susarugyake thoram aduda Koijam Madhusudona Professional Ethics amadi Rules of Law haibasi karino haibagi matangda hogalagliba advocate chingda khangnanaba sugaina takhi Maruina akhoi atopa professional leibasingina makhoi tawgodoba profession mai thabak singda makhoina honesty khoina transparency amadi integrity yauktabadagi akhoina problem yamama tholokpa sagum basidagi akhoina tangai phadana akhoi topic ani si hana lokhachabani rules of law sina akhoina law mayam amadi lei adubu law implement tawgodoba mayam singsina phajana tawtabadagi semba law sing implementing authority singsina rules of law singsi phajana ngaglaktabadagi swerkpa mayam sidagi akhoi bar council of manipur gi meng makhada khoina Legal Education Program asi district khudimakta pangthok sanaba sinjarpani Advocate Chakpram Bimol Chandrana nauna thorak liba legal practitioner singna judge da karamna loina gani khanglak taba amade mahaki client sing aduda karamna yengadagi haiba khangdaba sing asidagi semdok nanaba program asi pangthokpani haiki Professional ethics haibase yamna darkar taba pot ama oirakpa ngasai kota thora kanda ta honing da pot mayam torakpadagi sigi education program ase yam darkar tai tender oina thorliba professional oina di lakpiraba akoi lani council sing asida masigi lari do's or don'ts haibase masi yam darkar lei haiduna khoi gi bar council simbi bani MPCC ki OBC Chairperson Shakir Ahmad na ngasi Wabgai Assembly Constituency ki manung channa laiba handak ta thoki bai sing ichaw na sualaba mafam sing da chatuna yangsin baga loina na thogli bai chaw sigi matang da PIL tharagani haina phongtokre September Kungamathoi merger agreement ki mayokta pung kungamari ke Manipur ban thamle haina National Revolutionary Front Manipur NRFM ke Information and Publicity Secretary Sana Jawba Maitai na thadorpa cherol amana haire cherol asna makha taraduna Manipur ki chingburoi tamburoi iraicha sing ngasi maraibak maram damda laita na hingba ngamdraba akibana kweshilaba khunai oihaliba asigi horokphamde English singa machamapal nifuka mapan ge September Kungamathoi
कुनगमाथोइदा खुदियक पिनकिबा मणिपुर मर्जर एग्रीमेंट असिनी सेप्टेम्बर कुनगमाथोइदा पुंग कुनगमरी की बंद चथरिंगै मनुंगदा मई इसिंग अनालायंग अमदे मीडिया नतना चिंगबुरोय तंबुरोय इरै चापुमनमकना इंडिया लेंगा की मायोक्ता खोंफम हंदना लेपा इसागी इथौनी खंदुना बन असिगी वाहनथोक पीसी हाइरे येगनाबना अखोइबु इराई लाइना हुमनिंगबा माइकैदा हुंखिगने जिंगबुरोय तंबुरोयबु इंडियाना नुंगसीबगी मचाक अमता यावदे हाइबसे इंडिया की मचुम चुपलिबा सिंगना मुन्ना खंजिल्लो मर्जर एग्रीमेंट के अहानबा मना ओइना लिसिंग अमगा चमापन याकैगा हुमदोय मार्च कुनगनिपान दा कबो भेले मणिपुर मैप तकी मुथत पिखे इनिंग थौबुदा चंद्रबु सिलोंग खुदुम चंदुना नोमई चिंदोल द खुदियक लौकिबा एग्रीमेंट अमसोंग एग्रीमेंट असिगी मखा तारकपदा इंडिया न चथरगलिबा थवोंग सिंग असे मणिपुरी सिंगना सिंगनादुना लाए हाइबा खंगबदगे इंडियन इंटेलिजेंस सिंगना मतम चुपदा चिंगबुरोय तंबुरोय नुंगसिनदनबा थौरांग सिंदुना लागली हाइनसु जेरोल असना मखा तारकले हजि पाउगी मरथना तेमरे ब्रे मतंग लौमिनसी मतमगी नुंसित नुंसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तना थोहल्ली पुमनमक सिबु खुदकता फहनबा ngamlaba काफिडोन कप सिरप 100% हर्बल प्रोडक्ट नि लोक खुबद नत्तना नकमही चेलबा अमदि खंगनाव मरेंग मरेंग चटलगा लोक कंखु खुरबा काफिडोन कप सिरप थकपियो काफिडोन कप सिरप डिप्लोमा इन हॉस्पिटैलिटी मैनेजमेंट असी guaranteed placement piba course amani hospitality sector asi 22 lakh crore ki market value oi aduga employment haibidi thabaki oina 48 million job ki opportunity leigani JCRE gi hospitality da expert oiraba trainer sing dagi guidance lobiu tambiu honglakliba punsi gi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adom gi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghal lakti khuding maksibu ngakthok ke hairabadi jolip 100% natural syrup amadi capsule jolip 100% natural syrup and capsule Free varicose veins consultation camp Lagliba September gi tarik kungani thoi dagi kunga taret phawba ayuki pung tara dagi nungthil gi pung ama phawba free varicose veins camp pangthok chagadori surgery tawdana amadi ahing lektana endovenous laser treatment EVLT tawba oibana nabagi chang hantahali loinana dakfam su leihande adomna khongda singli chawthokpagi layong asi leibiragadi khudong chaba sing asi lobinabagi damak Caesar Hospitals Lagol gi contact number asida paw phobiro ब्रेक मतुंग मुकन तराम नुकचरी मखाताबा पाउदा मतम ओइरे लांगोल लरो हाइन मिथोनबा JS कॉन्सम की सरेंग लाइरिक अमा ngasi NPP की जनरल सेक्रेटरी L जयानंदना सरुक यादुना फोंख्रे लाइरिक असी इरमदम मियाम की अपुनबा खोरजै लोब इमा खोलगे चामग मरी सुबा लाइरिक ने थौरम अदुदा जयानंदना इंजीनियर ओइना थबक तौरंबा JS कॉन्समना थबक तगी पोथारबसु साहित्य की लमद खुद थाबगी दमक थागत फोंदोकी खेत्रीगांव एसी की तोंगान तोंगान मफम लेरिबा इचाउन सोलब मियोसिंगदा इम्फाल ईस्ट के हानगी उप अध्यक्ष खेत्री तमाना चाना थकनब पोलम सिंह मतेंग पांख्रे माकी खोंचत अदुदा हंदक थोकिबा इसिंग इचाउना खेत्रीगांव एसी की सोलब लौफम सिंह लेंगा की मरी लेनब सिंह यंगसिनबियो हाइना फोंदोकी हंदकी इसिंग इचाउसिना खांगबोके nga farm kaya manghan khibada natana low pari lising amarom ising da luptuna laikre haire hiram asigamari leinana Universal Farmers Organization खांगबोकी secretary moirangtham munana ecopat amadi kharungpat ka tainana leiba arong turel dagi patharaktuna labuk sing adu thumjin khibane mari leinaba singna miyam gi awaba koknana ba thabak paikhat piu haike Surya handaka pandava adubu handaki paliba machet krakra uriba asigi lofam machichu mamangda amuk siraba matungda amuk nauna linkhlakpane nauna lingam matungda ju hauji asigi thaksi yaure aduna hauji akoi khangbo ki kha khundol hariba asigi yum kai phau thumduna hauji si lawo si handaki lawo si chu lokpa yaroi dobagi phibam ma yam chaw Maitai gi nat ki thoram singda kaitharakli basing थिंगनबगिदमक लिसिंग अनि कुनगमरी के अगस्त तरादा मियामना लौखिबा वारेप सिंह खन्ना नैनबा मिफम अमा बिष्णुपुर थियाम लेकाई कम्युनिटी हॉलदा बिष्णुपुर अकोइबा अपुनबा लोब बालना सिंधुना पांगथोक्रे तोंगान तोंगान बा मियोय कयाना सरुक याखिबा मिफम अदुदा बालगी प्रेसिडेंट लोइतोंगबम देवचाना
ꯆꯠꯅꯕꯤ ꯃꯥꯡꯈꯤꯕ ꯍꯥꯏꯕꯁꯤ ꯐꯨꯔꯨꯞ ꯃꯥꯡꯈꯤꯕꯒ ꯄꯥꯡꯈꯛꯅꯤ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯀꯟꯁꯤ ꯍꯥꯏꯔꯕꯗꯤ ꯏꯁꯥꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜ ꯆꯠꯅꯕꯤ ꯑꯃꯗꯤ ꯍꯧꯔꯛꯐꯝ ꯈꯪꯗꯨꯅ ꯃꯇꯧ ꯇꯝꯕ ꯇꯣꯛꯂꯕ ꯃꯇꯝꯗꯇ ꯉꯝꯒꯅꯤ ꯍꯥꯏꯈꯤ केक इनदना ममानबी मैम चाना थक्नबा अचापोसद हुजिक पामयुमदगी बियर का डिमांड तौब याव बोर कैना न हिपदौब फंजाव काबदा रिबन कटक नहीं हाई कैना दुगी मयुमदो सिन थुंगना फिजम खनबा तौत्रसु याबा पोट मयाम अमना अखोइगी मोर एक्सपेंसिव ओहनबा लोइना लोइना अखोइगी आइडेंटिटी सु मांगनबगी मसाक अम ओइबा सिगुम मयाम से अखोइगी इकोनॉमी सु खितम कनबा याबा लोइना लोइना अखोइगी आइडेंटिटी सु मापा मसी हंदकी मतंग से अखोइ थिंगौनबो होना लई इंखोल मुथत यानिंग दे हाइनंगा सिसु कोंथा खाबम अमदी अकोइबगी मियामना इबुदौ मार्जिंग संगलेंदा वाकत मिफम चथखरे माइके यदोंगी मियामना सरुग यादुना पांगथोखिबा वाकत मिफम अदुगा मरी लेनना मतम कुइना वाजरकलबा मियामसिंग असि हेक्तमक मयुम थादोक्तुना चटखिगदबनी अमदी खुल असि मुथतकनि हाइबसि चुमदबा थौसिलनि लैंगांगना खुल असि मुथतपगी महुत्ता अतोप्पा थौसिल पाइखतपियु हाइना सरुग याखिबसिंगना फोंदोकनखि हजू मकोइना सुवाना लेजरब मतम असिदा मखोइबु तांथोखरो मफमसिदा लेबा यानरोय हाइबा वाहिसिंग असिदी याजनिंगते मखोइबु तांथोकपिबा अतोप जगा लेबगी महुतसिदा मखोइबु मफम असिदा टेक तकाइदा मरपु गवर्नमेंट गी साइडगी अंगंबा माइके क्यादगी मखोइबु मतेंग पाबिरगा मखोइगी सिल्वर जुबली गोल्डन जुबली पांथोकपिबु मतमसिदा हिंगोन पता लेजदब मखोइगी पता पिबिदना तौबिरगा टेक तकाइदा मफमसिदा थंबियु मखोइबु तांथोपसे अखोइ याजनिंगते Others Hospital and Research Institute, Sainik School Impal Alumni Association, Sainik School Impal All Boys Football Club na puna khusham naduna pre-medical camp ama Sainik School Impal da pangthokre. Wangkai Ningtem Pukri Mapal da leba Lake of Calopatrus na tha sigi tang taraga mapal dagi hauraga numit marini chathagadaba kunga humdoirak suba September Social Service Camp ngasi nini chanba numita pre-medical camp ama pangthokre. Thorum asiga mari leinana club asigi thomi amana phongdorakibada pangthokliba social service camp asi laikai asibu luna nana thambakak natana laikai asigi haugalakliban ha singbu makhoi gi tungi punsida matik chaba mioi amamam oiba ngamnaba camp asi pangthokpani haiki October ani phauba leibak asigi mafam kayada pangthoknariba swach nari saksak Parivar Avian Health Mela ngasi NHM Manipur amadi District Health Society Thaubalgi miteng makhada UPSC Phaudel na sinduna Phaudel Community Hall da pangthokre July amadagi September kuntra phauba tha hum chupna chathagadaba gram panchayat singda chathariba tha ahumgi saturation campaign on financial inclusion schemes at gram panchayat level gi manung channa nomagi oiba financial literacy camp credit linkage program amangasi Thobal district ke athokpam awang laikai da pangthokre thorum adugi saruk ama oina district asigi GP level taragani thoigi loni chamaga humbutra marida loan oina lupa lakh humputaruk dasmik Nipan Mari Senpam Piki Residential School Amawariba Wisdom Foundation Kangabokna Chahi Kudingi Pangthokpagom ngasi Mahiroi Singi Oiba Career Counseling Cum Reception Program Ama School Asiki Complex the Pangthokre Thoromaduda Wisdom Foundation Kangaboki Founder Cum Principal El Sobha Parents Y King Kong Maite Amadi SS Career Solution Impalgi Director cum Senior Councillor Sanjanbam Selomina Presidium Member Sing Oina Sarugyaki angang siam habasi oja khanglasu yaba natabani koina guardian sing amsung parents sing koina kaujaraga sahi khuding ismaina satra sing amsung guardian sing pullaga expert sing kaujaraga koina siguma thorum si silaga ngang sing inspire tawhanjaba aduga ngang singi wakal khalhanjaba aduga expert ke interaction toraga magi personality hen develop torna sinjabani Department of Rural Development and Panchayati Raj ki makhada Manipur State Rural Livelihood Mission Sindhuna Bantan Village Level Federation ki Foundation Day kam General Body Meeting ngasi pangthokre Tharongi manung chana Self Help Group Longmai Part 4 amadi 5 na cultural program sing utki
Wong Tangkul Region WTR na Phagalakpa Heroin Shop Case Kunganipan Jamre Keji Chohumlom Amadi Drug Sing Media gi Mangda Ukrul Headquarter the Leba WTR gi Office Compound da Mai Thadun Mangan Kre Wong Tangkul Region na Mayai Kabanisa ki Mayokta Changsilak Pakhongjang da Miam na Mateng Pangbiu Hairi Ukrul Forest Division Government of Manipur na RAM scheme gi makada photography, videography amadi reels making gi matang da numit humni chupna chatharpa capacity building workshop ngasi Divisional Forest Officer Ukrul Forest Division Deloition Kre punna nupa taraga mapan amadi nupi kunga taruk miyoi nipuga mangana workshop aduda saruk yaki Universal Friendship Organization UFO na chahi lisang sitna chathaduna lakba Holy Feast thorumgi manung chana maitai aikhoi gi laioi kraba ipai pu singi mafamda langban chara haikalekat namagi thoram ngasi haibok chingda leiba haipok ningthau gi khubam da pangthokre thoram aduda UFO gi General Secretary Singh Commander Singh Instructor Singh amadi Manipur gi manung amadi mapanda leiriba UFO gi member kayana saruk yaki ngasi thoromadu mari lenana UFO gi General Secretary Home Laishram Loyumbana maitai aikhoi gi layo kraba ipai bu singbu ningsingduna makhoi gi damak thorom asti pangthokpani haiki mafam sida haibun thoi pagi da pangthok chariba thorom asi langban chara haikat lekat tamba haibadi aikhoi metri bak gi hau kraba ipai bu jagu sing mafam da kona langban thana lapada kunchi kung kaw gana sahi gi oina risang sina chatharakwa langban gi kumga mapani panba numit asida aikhoi haibun thoi mafam da langban chara haisoi tambagi thorom asi pangthok chawni masida khoi UFO gi member sing hu sing sa kaya na lingbi atuna khoi chara tam masi mapung phana pangthok ne na myam thamdo Thawai Mirel na Arambai Tengol Eagle QRT GHQ Torbung amadi Lanjen Narubadagi Masa Masagi Yumpam da Changbay Yadaduna Kumbi SC gi Phagwak Chaw Ikhai da Lairiba Miyoi Singda Tengbang Potlam Singh Khusinakre Thawai Mirengi Media Coordinator Khondram Mochana Imalebak Kannabagi Thauna Amatang Makhoi da Piningduna Lakpani Imalebak Iramdam Asibu Tangdu Laitaba Ing Chikpa Matam Adu Yaudriba Phawadi Aikhoi Khudimangna Amata Oina Imalebak Kanminashi haiki hanga gi maru eba jaga khara da ikhoina law chalaga hapakpa tara chengjel khara aduga moirang gi maru eba jaga khara da law raga hapakpa tara chengjel kharaga maduda haplakpa tare senja kharaga na sillaga kaithel gi ma singna hapakpa selo enjang mathel se hawbagi nate hingnabagi ne imalai pa kannabagi thauna amatang makhoi da pining duna thawai mirena puraga lakchabani maramaduna Imalai Park iram da masina tanglu laita ba matam mama yaudriba phawadi ahaw chadra basu chara rama ta sar basu lamda masida aikoi punamakna Imalai Park se punna karminasya Thawai Miren gi Women Wing Convener Paunam Sanahanbina Thawai Mirena Janipal Nipuga Humdoirak suba oina mateng asi pangbani haiki Lisang sina sa tharappa Manipur gi sahi ani helaba lan sina lojing loya atambada ja kaya na mama kaya na saba thakpa phangdana wana leliba punsi khongchat pu sawatsaduna amade iramda masibu amuktang di khongmana ne lepminera kanda iramda masibu kanba ngamjana bagi adugumba kholaw loinana miyam dagi pibirakpa cheng hengjang napi amadi tereke senjagi manung chana hariba icha singsida thawai merengi maikai digi angamba tereke senja kharadang khusin nazaraga icha singi awatpado laino haiba adugo matembang Hauji sanabagi pau aikhogi senior sports journalist Boyani Thozam dagi lobirasi All Manipur Volleyball Association gi meng makhada tha sigi tang 18 dagi tim kunithoi na group mari thongna khaidukuna Kumalampak Sports Complex ki National Sports University gi volleyball ground chathariba nifumapan suba senior men 11 volleyball tournament ki ngasi sanakhiba hanba match ta NSU Imphal na Eagle Ukhrulbu set ani ama ani suba match ta SSC Senapati na DBA Thawalbu set ani sino ahum suba match ta SDBA Senapati na TRYBC Ukrulbu set ani sino mari suba match ta NDBA None na BYCA Baramkhulbu set ani sino manga suba match ta SLYSA Samurong na KDBA Kamjongbu set ani ama amadi taruk suba match ki sanakhibada Eagle Ukhrul na SDBA Ukhrulbu set ani amada maitiba pikre
Tarisuba Mers ki sanakibada Eagle Ukruna SDBA Ukrulbu set ani ama Nepal Suba Mers ki sanakibada SSC Senapatina KDBA Kamjongbu set ani sino Mapal Suba Mers ki sanakibada National Sports University Imphalna YPC Isokpu set ani sino Tara Suba Mers ki sanakibada SLYSA Shamurongna BYCL Baramkulbu Sedani Amamadi Taramatui Suba Mers ki sanakibada YMDO Hairangoi Thongna TRYBC Ukulbu Sedani Sinoda Mighty Pikre Association asina sinduna tha sigitang taramapandegi tim tarani thoina grumari thongna khaidukuna chathariba Kunmari Suba Sub-Junior Boys East 11 Volleyball Championship ki ngasi sanakhiba ahanba match ta DBA Thobalna PRSC Paurabibu set ani sino ani suba match ki sanakibada UNT Top Sipaina AABA Androbu set ani sino ahum suba match ki sanakibada ICBA Haikurujamna SUWC Irengbambu set ani sino amadi mari suba match ki sanakibada Pasi Kamjongna Sewa Nasobu set ani sinoda Mighty Pikre Gymnastic Federation of India ki meng makhada tha sigitang nipandagi tara phauba Kosi Inar Kulam Kerala da pangthokiba All Age Group Aerobic Gymnastic National Championship amadi Federation Nasina Sinduna Mamang Thagi August Kitang Nipandagi tara phauba Maharana Pratap Sports College Indoor Multi-Purpose Stadium Raipur Dehradun Uttarakhand pangthokiba All Age Group Trampoline and Tumbling Gymnastic National Championship da Sharuk Yaruba Madi medal Loroglaba All Manipur Gymnastic Association gi Sanaroi Amadi Official Sing Opagi Thoram Association Asina Sinduna Ngasi Khumalampag Sports Complex ki Indoor Stadium da pangthokre Thoram Masida All Manipur Gymnastic Association ki President L. Tiken Vice President W. Inong Macha General Secretary Y. Boni Joint Secretary A. Pritam Sharma Association Asigi Executive Member L. Apollo Amadi Association Asigi Executive Member M. Robita na Thormapu Singh Oiki All Age Group Aerobic Gymnastic National Championship da Manipur gi Nupamacha Amadi Nupimasa Gymnast Tarana Saru Yakibada Gold Ahum Silver ani Bronze ani Puna Medal Tare Lauki Nupi gi Senior Individual Saru Yakibi Manipur gi Gymnast Ariha Pangabam Nupi gi Junior Individual Saru Yakibi RK Thoithoi Lembi Sanu Amadi Junior Mixed Pair da Saru Yakiba Manipur gi Gymnast Mutum Romesh Amadi RK Thoithoi Lembi Sanuna Gold Medal Ahum Lauki Senior Men Individual da Saru Yakiba Okram Umar Zed Amadi Junior Men Individual da Saru Yakiba Mutum Romesh na Silver Medal ani Nupi gi Senior Trio da Saru Yakibi Manipur gi Gymnast Ariha Pangabam Amadi Anjori Pangabam na Bronze Medal ama Amadi Nupi gi Junior Individual da Saru Yakiba Maliani Konsamna Bronze Medal ama Lauduna pangthokiba championship asida Manipur na gold ahum silver ani bronze ani puna medal tare laukibane amaromda All Age Group Trampoline and Tumbling Gymnastic National Championship ta Manipur gi sanroi mari na saru yakibada medal amata lobangam kidrabasu final round changkibada All Manipur Gymnastic Association gi president L. Tiken na pangthokiba championship asida Manipur gi gymnast sing na pikiba performance sing gi matangda phongdokibada position phalatrabasu gi trampoline gi competition as the yauba gi gymnastic aduna final round changpa che masi sauba simne namani maramdi akoina masida kulai shodana lerada akoina yanga satu satu di competition yauba matamda madu yes ki mani chandana or maje kep tar pase yam sawi simne namani mathangi muchakada akoina soina position yautani bicha tawi law na sote bonasi aduga ki timni oina akoina pangai ba che aduna akogi hana su sabiba simne aduga chana na dumsali akoya baba mawanda gymnastic association gymnastic national level la akoina dum na successful oina kaise anga ki simne national matungdasu ai bi simne national gi tagalaba au ki senior singa amam ba mapagi simne ji public senior ji senior ji ko kamala na kan komisi ai ba ki simada ai ma ta
ahanba yumnam manau sinaba memorial first division football league ngachi sanaki bam match da RFCC kainona rising club ngaikong kulen bo maiti ba pikre district sports association DSA Bisnupur gi meng makhada tha sigi tang taramanga dagi team mapan grupani thongna khaidukuna mini stadium DSA Bisnupur da sathariba ahanba yumnam manau sinaba memorial first division football league ngachi sanaki ba ahanba match da RFCC kainona rising club ngaikong kulenbu gol ahum amada maiti bapi khibane RFCC kainogi mai pakibi gol singadu en mangal na match ki kuntrahom dei suba ais rok na match ki humputra mathoi suba madi ti gulsan na match ki apiba matamgi ahapa minute mapanda sanki match asida maiti khiba rising club ngaikong kulen gi amatangar ba gol aduna ke dhoni na match ki apiba matamgi ahapa minute mangada sanki bane ani suba match ki sana khibada LFC ngaikong kuno amadi Loktak FC Loktak gol amamam chanatuna draw satkre LFC ngaikong kuno gi gol adu loyang ambana match ki marfutara mathoi suba minute sanki Loktak FC Loktak ki gol aduna KSJB sanna match ki humputaruk suba minute sanki Tarcheri boyai Hauji sanabagi makhataba pauda hanta Gwalior ge Atal Bihari Vajpayee Training Center for Disability Sports Center da Wheelchair Basketball Federation of India na sinduna pangthokiba mapan suba National Wheelchair Basketball Championship ta Wheelchair Basketball Association Manipur gi nupi team na runners up tarakraba matung Indian Women's Team sembada Manipur dagi nupi player mari amade Manipur gi coach oina lairiba Muhammad Yunus Khan bustu India team asigi first assistant coach oina khalakle hairi team asina Thailand Bangkok ta chahi asigi November manga dagi tarak manga fauba pangthokadoriba Asia Oceania John A. Jet Championship 2025 ta saruk yarugani hairi Thasi gi tang taraga humdoi dagi taraga mari phauba Kerala gi Cochin da chathakiba Mixed Martial Arts Amateur Kickboxing Championship ta KG yankai ga manga ki category da gold medal lawrakraba Bisnupo ward number 5 dagi Ningthausam Srinivas Bisnupo ward number 5 amadi 6 ani pulaga semba Youth Welfare Organization YWO na taramna okre thorom atuda Srinivas na October tang taraga taruk chathagadoriba championship asidasu mai paktuna Manipur amadi Bisnupur gi mingchat purak pangamna ba khonagani phongdokhi Oza Premchandra Makada Sanajare, Oza Premchandra Nazu Yamna Fazana train to be I Handa Kerala the Pangtokiba Akoki was in fine at Hariba Masana Sida I Sharuk Yazaruk the Leopavana Golama I Lawam Jare Aduka I Matang Hagi Dead 16 dagi Thailand international selection kale Thailand the international position mai pakong boyjar kana yang mafam dagi ni jar Hajlo eslapada marwe bapao amuka na pijari Manipur gi governor AK Bhalana luchingduna laikhidraba Assam Rifles ki personnel anigi mafamda mapung phana ikai khumna botkre Ngarang Nambol Sabalekai de Thokiba Thodok adubu yaning da phongdok tuna mafam kaya da wakan mifam amadi miyam gi khongchat chatkre miyam na akan ba khongjang changsin badagi Roman Bell da thadorakre amadi Imphal Jiri lambi gi nungba manakta cruiser ama accident thokpada mioi tara sokle ahungi phibam luri ngasi goinade ISTV na pijaba pau matang salujare ning tabi besing ba mukana khumchari